Leingakna miyamgi yaifa thaurang kaya paikhatkhrabasu amadi hakselgi lamda ahenba midyeng thamduna thaurang kaya paikhatkiba tarabasu chahi lisang sitna khun kaya ana laying sangi khudong chaba fangdaba yauri. Masigi manungda Sanapati districtagi 70 km rom chatlaga leiriba Saranamai Kaikho Khul asida ngasi fauba ana laying sangam mari leinaba Primary Health Center Dr. Amadi nurse na chingba amata leitabana ngasi su khunja sing kham thengna awaba chaitheng ama mayok na hori. Hiram asigi matangda lengakna mateng changbiyu haina khunja singna fongdoknarakli. Hiram asigi matangda Tom TV ki akhanaba paudamama. Senapati headquarter dagi kilometer humjarom changaga leiriba akhoigi Saranamai Kaikho hairiba khulasi supna dagi Tadaubi bazar dagi kilometer 15 khaktamak changlaga leiba yamna nakna leiba khun amani hairiba khulasida ngasi phawbada hakselga mari lenana ana layeng sang karigumba amata sarkar gi maikai dagi ngasi phawbada higher authority sing laktuna mafam asida yengsinba leitri hairi khunja singgi maikai dagi tongan tongan ba pendaba kaya fongdoknarakli akhoi khusi khun leiba sisida phuba maiba adu Saranamai khunna chauba tungjoy adiki tungam asigi tasing namati center oibini adu onama urabisu akhoi mafam ase health akhoi hakchang health doctor ki facility medical facility se yam wabani miyama nare haridi bora dagi puraga mi miyam na khongna puraga akhoi pawmate health center anak koidi anak pase 10 km male adu da khongna puraga yam mana chapni de hojik dikhra gari maram adu lambi khram da khra din dungai rakhre adu bo hojik huju akhoi yam wanan lairi angang sing immunization singchu nupi mayam su puraga chatli khongna pura chatli adu ada yoba pamtamda baro henna chakre adu lakpa matamda yam adu da ngaiba mu lakpa adu da bera yam kare angang sing nupi sing angang puraga khongna puraga chapa habiti yam wabagi thabakni akhoi khunsinda doctor su lete nurse su lete medical chi health worker su lete adu yam wabani khongna pubni na akhoi primary health center nakpada pu matamda lambi da chum asi bu jawi adu awa asi masi problem je yam the akuina akhoi landagi dum thenarakre aduna akhoi gi sarkar na orisu kari orisu akhoi khun asi awa base medical facility maramda jingsim binduna nuksida jingsim pirabadi yam haraguni hana request ningi hairiba Saranamai khul asida hakselga mai leinaba karigumba PIC na chingba doctor nurse amata leitabana maram oiraga ana layeng tholakwa matamda lamakhangda thawai thagiba khunja kaya ama yawi haina khunja singi maikai dagi pendaba kaya fongdorakli hiram asigi matangda mari leinaba sarkar gi authority singna yengjanduna athuba matamda PIC hangdokpa haibasi khunja singna khwaidagi khawrangna ngariba mikup amani haina fongdorakli Camera person Ojit Kalonena Paurumjariba video journalist Bisorjit Times of Manipur Saranamai Kaikho